Sokpa uba ngamdaba thamoigi yotli amana laibakki lambi aduda chingthaduna puthakhrabada thamoi masu yaukri hakchang thawai pumnamaksu saruk yakhi apamda mafam changlubada yeningtha oiduna leirami sukya yada mangonda punsigi lambel chatpa tarabra yeningtha mahak tamna nangna yetta mana oida famung aduda longkhak longduna taduna wakhal jajat khalli lohongningdabagi wakhal kaya karamba wakhalna mangoinaduna luchingba sor chawna honduna aibu lohongbada taribra nushiba yade ayakti punsigi khongloi leibasu yaroi nushirurabade hayengwai wagadi thamoy ase kaigadi aduna imana haiba kokchak pisina farani kappa hiramloi nushiba khanglamoy magi mafamda aina nushiba ma phawgani haibasu thajadi pumnamak asina lamjingduna ai yaba tabadi aigidi supnatagi diamond adubu phanglabadi mafam ase thadokkiba laigadi adubu asuk sakti leiraba aina diamond machadu fawba thiba ngamdaba pikhraba lamdam asida lei khangna khangna aina thiba phangdaba pairamniba misak ada ainadi lemna thararoi hiyai khoma mafam asida lei halle hairabasu numidang khak lake hairami thabak chinba mani luching naitom tari naitom taba asisu nongaitaba amani thamoida awaba mikup ama yauraklabasu awaba tampham leitaba kayada waramgani miyoiba amagi thamoina lakhiba natte taibangda mapum marei fana lakhibani malemda piklaba thawai macha oina tumthagi khanna mikup ama ushilloi ngaihak sumanglada taururi thambal ama paiduna mabu tanaru haibagum maning ona chelaribi nupi ado hanjin su uki saktam madi ugi fangde kanabu oirigaba sakfumse luching mamit amuk pangthorai kari karamba wakhal ama khallubano yaliba sodo ta paikre gari ada kanna thoduna lae masada control tawba warpa matang haibada oirakle magi tongana sariba shooting tawfam leiba mafam aduda yangna paishilakduna kumtharai hathuna gam changlakpani adobo shooting board leiriba manak ada yaoramdai masa ada singli pongna chelakle mamit adusu angangba nata amuba ngakta ngaishilai luchingba makhada famtharaga kanna lawi masa adusu karigumba matawraklabani inana na likliba phurit masa sagan ada segai khiduna paklaba hek yengbada akiba fanglaba masa ani panthorakli wakhaldasu chirol tawrakpagum insilakpagum andaksu maithigi haibra manglanda tawgi khalliba karigino aini luchingba maithiba yadaba luching kanna lawi chaina ada khangba ngamdabanani mikup aduda kadomdagi lamsilakpa wakhalno mitmang aduda khangu urai nupi ama masa ichotchona request tawkiba misak ama fallamba masa tapna fanjinkhre tapna masa pumba phazalai kharamna karamba wakhalgi karamba pangalna khangba ngamkhide mikup aduda luching matapna hogatuna kainoina sida kamaina haina masada tarang ama chachei amumuksu yaurei mahakpu tamthiba maikaida chingduna pukhiba matang matam masu nongnini haujankhi matam mana hoki haibatani anauba karisu olakpadi natte anagum aduma phakchinba nungaifam khangdaba mami aduda adumak netuna sanabani adubu ngasidi ngantana hekta chanabi mata ado pairakle purnima su harau unaba yadaba ani aduge kuthi yengba chatkre phana leithoklabasu oiraroidaba maraini lohongbada tabani leichil su mama hoina chatkrabada morning gi damak thoklakle
Hospital yaurappada harauna changnakkhibani adubu manungda tauramliba drisa adudi masu yauna lawai luton satli. Tanu lairiba ado ubada prap sangsilagduna kaino mayam chenaramnise kaidawrage. Tanu su tabla patient ama mangkre chenthokhibasu uhaude adugi mayam se thinarini. Aha kana karama patient puzaduni haina chenduna thiri adubu fangba kauba leitre kadomda karigidamakta mangkribano haibasu khangde. Leichel suwari famnaba ama leiriba aduda famthaduna makhut anina makok adu namduna makhada nonthaduna leiri. Mikup adugi tanja amada mangda leplakliba misak ado makhong tamak hana urakpani mi ama leplakle khanglakpada nontharamba maithong mathaklomda onkhalai. Mabu yengduna leiramliba nupado uri luchingba makhol khajik kalap. Doctor ama oiraga patient phawba ningthina senaba ngamdabra? Senaba ngamdrabadi thabak adu tawdrabasu yai. Mathong maram khangda lepsinlakhiduna ngangnakliba mari makong samna phataba wahai aduna aigi tungkoini nabada mafam sisu yoksile nangna thoke am leitaba mino mikup khoding ai panari sa mathana matha sabane matha mayam sina thomang hachani nang. Luching baso ngasigi nupi magi isawda ichang changdi. Nang dara matha saba patient cha aigi ni aigi patient amata mangba yaroi karigumba aigi patient ama hek manglaba nangbu suma pham sida gitan thokani. Leiching ting pali thamoida hospital se magi ni su khanglakle adubo ngamda yade matagum marai kangit e khalai. Adudine naitaba mi da hagadaba aidi husita laksada ngairi mathong marang khangdana wa ngangano. Luching bawa chabet ngangliba nupi aduge machin ada makut aduna sat khumjalai wa nganglamba nupi adusu ngai hakti animak mitlu anida michanai karamba sangsar amadasu taurubano taibang asidagi landuna mafam amadasu leirure mikup adudani maningdagi nungsinau nakhoini nungsinadradi yeknabana lan ngamkhini haiba. Wahai aduda nupa masu khanghan handuri nupi masu ikhang khangna phamlambadai pok haugali. Mangkri thinaba nupi aduna mafam asida leplaga leiramba aduda leichil. Ima nangbu kaida chatlurino mafam khuding thibada midi lawai satnare nang sidi amamba sangsarda leibase loina mamsille adui angambada thokpani kaino noina ujadraga mi ngasaidai asigi usida tonga leine change lan hora kanda thoklake hairamduna grong chenchenkri. Leichilsu airap manakta lep leiriba nupa aduda yenglamlaga angaubi adugi matung inaduna chatki. Luching busu lep hawi lapna aduma changlakpa yade matagum mathanata mapanda. Nupi mari manga pullaga thamliba ka aduda tamthina phubagi mami sutari mamai mamit I ngakta leiriba pochai mafam marang amta khangde ichai mafam aduda nana leiriba haibabu table aduda thamliba thang aduga yamna liraba isai khongliba radio aduga mangaire ka ada amukso ensign kamali nakan amada thalariba candle adudagi pithorakpa mangal aduna ka adumadi mamhande maingaluda uba phangi nupa ama tapna changsillaktuna table da thamliba thang ada tapna paikhatli. Ahanba maktada pulliba nupi adugi mamangda ningang nana famlakle hairaga aina noiba phariba ase not your beauty but your blood gyan taba ngambra. Machin melabi nupi aduna wahang adugi paukhum karam pigani. Nupa ada pairamba thang aduna nupi magi machinda pulliba phi ada khaza yauna lenki. Nupi adu sakaptuna mi phata mi hatpa aikhoibu thado akhoibu pharaga nangi kai kanaba kanaba phangwagi pharini na ngaubi kanaba leitaba potbu inakta kai gi thamgani
Haina haugalaki. Nupa ada makut aduda upliba glove lawthokidana makut aduda asangba machugi maina grang grang chaklai. Madu ubada nupi sing adude amuka hena kirakle nupa ada tapna chaklib maisi ubra. Masigi mapangan hena kannabagi nakoibu pahabani. Haina nupi aduda makut ada thambada nupi magi masadagi ikeng marik paithorakle. Paithorakliba ikeng sing nupa adugi makut maktada maray tadana paisanki. Thawong ada hek loikiwaga ikeng yaudramatagum masa pumbang ngawro ngawna tagre nupi ado lemai thakta. Kuthi yengba harau chatkiba mata anida maithong isuk suksinduna Purni hoida hana changnai. Rinana karino panjiduna hairakliba sing adubo as kamdauduino mayum panda tokpa tarabo. Purni matha sana khangdrene tawrise mayumsu pandabadi yaroi adubo lambi tongali punba yaroi hairibasibo karino adubo akoina pamladi hongba kaidena afaba numit amasu pirakliba aduni. Rina laitin kaya kaidaude masu laina khumdorei. Phare kaideda mana hairakpagi matung ina laida ningthina khurumlagane tha pangkhalakpasida hongnaba tawrasi. Hoi aduna pharani. Haina Rina so Purnina thindokloi. Rina mayum yaurakpaga thoina ima kai hairake handaki tha pangkhalakpase asida honglani. Asengbira as tamona finally nupi thidoraba babung taredi thoi ngai kose noi tamo leikibra khangdeima ngasai chatkibani gari leitrisini ai so husi to kumlak tangairi. Haina ringai gari achauba ta thozilakle. Gari aduna khamdreba phawba mama macha anida midyeng aduna tanaduna yengi. Luchingba pak tawsillaga kumtharei. Mama machanna yenglambadada karamba sangsargi karamba paw mamung leire. Thoina hana handaki tha pangkhalakpada tamo nangi lohongba tare. Luchingba mama da fat yenglei. Thumandra adude. Rinana kadaidagi thobuno aidi ngasi hayeng hongse hairini. Thudi thubra khalle. Haina gangam kakhalei. Thuba thudaba adu ada lairi. Nupido nangbu tasingna makedi yare ko. Luchingba thanglamba khongthang cham leptuna thamoida hairi. Oiroidaba mari sang chatlaroidaba punchi asida haina mukari haini. Nungsiba phawroidaba mangonda aina yabani. Nungsibagi natte tathibagini. Adubo chinban aduda di makalamna yabai natro aina kem haidrise. Hairamduna changkre. Matam maso samhauki loya huisu thijanba lepte anauba pot puthokpa lepte kachin khudengda masa maring thuptuna leikraba mi oidaba sing ada nongmagi mathi phongba helaklabani. Mi hatlamle siramle paw asi yamkhre handak marak tarakpaso. Loya ngasidi kari numitno kot asangba aduda littuna leibada talakna mali. Achamba t-shirt ama littuna hospital da lai. Hospital asida mahaki kana yawgano. Gari mafam chana khamlamlaga manungda changlai. Counter room da hana changlakpani. Tanu mi lai haibaga udabi phone da wari kanna tawri leptuna. Excuse me. Tanu nupada na hairibada tada. Hoi. Phare ne duna hek. Yare thame. Haiduna thamkhraga nupada da fat yenglei loya su tapna. Pesen antonage. Karamba peseno sida soyamda tawbiyo. Haini insilai loya su soy tawna. Puza. Wahi aduda tanu makok fat haigalai. Magi mi leibra. Nahan makhaidi nangdi kaidaw leiriba. Ngairibane lakpa magi mi. Hospital sa namsilamaga sunglang lakhidabaneba. Aduna karamba kokpan baino. Tabok jinbaine. Ichene eigi. Nangi minate haibagi wana tine.
ngarang nahantasu chendoi taurami nakok yaudi ibungo nang. Loya kirup yengduna doctor ga wamda ai waya nganingde asigi room asida chango. Loya su mafam ada sat thadoklamli leichil famladuna leirami. Doctor amda changjaraki. Leichil su chango. Loya gyan tana famtharaktuna ai che pujagi manangpani mase anda karam tawi pharakpagi mami ubra doctor. Leichil nupa da yenglaktuna magi oire matam kuina unabiba laktabana khaigi aikhoi magi kana leitre khalure phare ahanagi phibamga manaraga leiri adubo mana yamna toina panba wahai ama hairagadi lan haiba wai sine. Loya so hainingna lan haiba atai kari di hai doctor khangdi supnagi lan ase khaktani haiba. Ai lai ngai sida pujakiba yaradra adu nungaigadaba mandi mafam asidagi pharaba matamda nafamda sinage aina layenge khankre warawiba yade. Loya tabla phare dudi khajik tingnaba paw ubuda aingonda call tobiro phare ne phone number hairamo haina loya dagi number lahore. Loya tabna unaba yagadra yani haina leichilna atopa nurse ama kaukiduna pujabu puthokhalai. Loya machibu ubada kadomdagina horakhiba pirangno mitlu animak nik lauraklabani. Pujana lepliba manak aduda nakna changsiladuna che aduk nungsina makhol nikna kaujariba khonjal adoge paukhomdi nungsina supibiraktrado. Kai chage na kaurino nang kanano ibungo nangbu nachiga mangkrabo mangkradi sasathi jao lan laktore ibungo lan he nurse ko sakbi ai thado haibani ngai hak tumbasida amung hawdoi nakhoi thok kayam leitrage hairamduna mabu phariba nurse da laktana ilamlaga magi ka tamna chenkre. Loyasto machebu yengduna lehawi karamna ngaukhibano machese miyamna hanglabasu magi di supnagi paukhom amakhak leikre. Karamba paukhom ai khangde haiba asika masu mapanda thoklakle wakhal madi chamam nari pukningdasu wakhal laktuna asengba pumba haikrabadi kamdawni masu wits ni khangkrabadi yaroi athuba matamda lauthoke lan haiba icheda karigumba samin amadi pire. Mangduna chatlibada obada tanu nang horoi matagum praptanari ngai khonang amta. Loya su chapleptuna kaurakliba midada onsilai kai hangadaba wayam lei aigi number ne paisan ko haiduna cheda iriba number ada nobadagi makutada tapsinari. Asum tauramduna mas amuk changkre. Loya su makuta amuk yeng changkriba nupidada amuk yeng pirakliba chetat ada pocket hapchenkre. Ayuk nungtil matam loikhiduna sandhya matam yoksilai. Balcony da leptuna piklaba kutsada thekli. Matam sidi yamdre luhongbasu kuiraroi kamdawni tauriside mai chanadaba maga matau karamna leigani. Irik maningdagi che kai wakhalno khaliduna khalamba wakhal manglan lakta tinkhiduna hauziki sangsar asida hanlakle leichil tapna noisingse thadoklamlaga chakadaba matamda kuidreko irik tapna adugi wabiyo haide nupi singdi masana pongna pham thadoklam batabani khana disiche imana ko hobani haina anima punna lai purni su hinjang malladuna leirami macha changlakpa ubada phamu lauthoibi ima kainom haige leichil kaidawrage kaiwano luhongba sukuidre hayeng hangchitti haijingpone hairarani aduna ayengsi ibungo aduga kari apam pamda tanarusu tanani haina chatkhraga
Mamanggi matawgum khatnaduna halakpadi yaroi. Tanajasu yareda ima. Nupa aduna kainom hainingba mali, mana hairappa wani. As, kai amuk hainingino. Mana hairappa wasine, tilai khumbi churise ina. Aujikti nungsina punnaba hotno. Nakhoini amato ina lehoriba punsi ase hinglagadabani. Nungsidaba mina hele. Ima, yare chatlage. Luhongdringai sidadine freedom damda laikhige. Haina fuk hawgatlaga changkhre Purni. Wari amta isan thana yade, masi angangsi. Somdana building gi ka adudani lairiba potchai amamamta loina chakhairakli. Ngasidi security on tawusu kauramla mali tawriba ado. Adobo matang chaba haigadra leisna kangi thong ado khanghang hangdorei. Miyoi aduso masada khangna leithorei. Tawramniba ado ubada leisna yeplamba nongmai satoptuna nupada namlei. Kanano nang? Nupa aduso ngai haktang kaidoksigi khanbada wakal fakchilakli leisna tapna changsilei. Mafam asi lei haiba tangna matau karamna khangliba. Nupa ada tapna makhut ki glove lauthorakli. Makhut aduda asengba mai grang chaklakli. Leisna tapna wizard. Nupa aduso mamai khumbana masak adu madi oge fangdi. Chaklamba mai nupi adu tamna laktan langsilei. Nupi aduso heina thaidoktuna pairamba nongmai khudakta maru ani ahum thakta kapthorakli. Nupa ada adum tawrakpadadi yamna yangna nupi mahak tamna paisilai. Leisna ka aduda leiriba angangba patam ada namkhibaga ka ada re ngakta ngaikre. Nupa adugi furitki machi ama re aduna saidatki. Leisna tapna noktuna. You are under arrest. Somdana tumnaba phamung adu nana tharaga kakhalai. Hek karakpagani phone aduda ring ama khongzilai. Leichil number ado yengbani khangdre. Truecaller dana Mr. haina leibani. Leichil kanano khanna tapna paikhatli. Hello, kana? Kuksakpi nang mutumabo. Kainom haigena call tawrakpani. Leichil khondane kaine kanano haibatum khangli. Kanadagi lauriba number sina. Counter dagi laubani. Silairi. Nang boy ka luhong base tasing namang pamnabra. Ado hangbagira nang na-call tawra isa. Ay nahari sa hanataw. Ay girom dagiti yes ay naso haikri. Maramdi I don't want to argue with my mom. Adobo ay nang galuhong bati pamdi. Nang sa pamlamloy. So ay nahaining bati. Nang girom dagi luhong base pamdi ay nahairo. Haying luhong laga soy din nung shirakladi. Tamoy kay na kapsanina.